Sweetie film production na puthok chaba Aronba Wari hariba film ama yengani lakpiriba pumnamakta aikoi ni kai kumna bu uttana kana gi mafum dai kai kumna bu utlugani karamba lai dai koi ni kai kumna bu utlugani lai pumnamak ki makokta leirabani khanjaraga lengshin biriba pumnamak kai kumna utjari Sweetie film production na puthok chaga doriba Aronba Wari haijening ba pumnamak film da loina haijarabani film da hai khraba pumnamak aina amuk hanna haidana leiba haibasi kanada bu wa mangang hoina thokani haidana lukjai maramaduna film asda yengbira mayamna yumda han khraba matamda karigumba chirolamana karigumba oidaba macha amana kaiga doraba yumamabu kanba ngamabati kathokpa hitraba miyam sigi thamoida karigumba kathokpagi mapaw amakak pibirabati aduga loinana lawjanam oijanamna thallaba khunai sidagi lawjanam oijanam adu khajitang thadok piba ngamagati aikoina hona jamangi mahi yanba phangjarabani haidana lawjage film asi gi director moina haijaning bati aigi kaka manawi mm su thambi wari sagalakpadagi artist sing thorang tawdagi pumnamak sem sabadagi sunatagi thamari khaki manungda changi aduga shooting tabu matamdadi 25 days khakta da film solution jaba film nei miyam punamana khwadagi ngakpiba pawkhong amaduni koina pongjaningi badi ngasi manipuri miyamna yamna pambiba actor sing aduni koina hapchin jatana hona jaribase laihori sing adu pamte phatte haijaba nasati pambiri sing adudagi pambiba khara haijabani koina haijaribase maram aduna simatangdi panjadaba ngamjadabana sunin mai boina deni limabamna karigumba chin matek amatangi oiraga suning hanna balaitana thawai hakchang yauna ek tobikhiba susmita na balana sedun pigande na nahan makai manipuri film gi wangang matamda artist na sedun pti na haibado Aronba Wari number matamda di artist na sedun hena pirakpage wab mayu na jaki maramaduna sedun karigi hena pira ibano haibasi haujisu aiwanda wahang ama oire film sina karimo yenga matamda pen da yawrpa taragadi artist sing da matta chaibigano cameraman da editor da karigumba hiram amata dangang bigano chaibini mapuna mak aiwanda chaibiyu pumna adu aigi aswan bani hana lawjage maramdi mayam pumna mak tuna atuk amna lingjen manana hona khraga film phajadaba dudi aigi iran oifam thokpani habi saijage film amalo shilaba matamda wari iriba miduga director duga kongnadaba yamna yawi chainaba yamna yawi ngasi aina phuthokchariba utchagadaru film asidati wari ibiriba aigi kakana aiwanda chairakani haina suningjade aduga ichema sarungam binodini nasu warugani khanjade aduga loinana actor amatta gasu sauna khibasu leite ngangne khibasu leite isai sappaga su saunate ngangnate isai ahum mari khak sema matamda matam nganna pirak tabagi wa amatta leite haibuse thamjaraga aduga amna lingjen manaba khunai amana corona virus mayok nagadabani maramaduna lingjen manaba film na maithiraba corona virus dagi tupak tupai chalaba manipur film gi thabak tawriba sing asigi mamit mai panghan gadabani haiba achetpa phirep tuga loinana ninghan naba leijadana ayuk tagi laiba mayam bungakcha senjadana khutta block upsadana film asimyam utlaga aikoi gi actor sing na makoi jomdana makoi khaktana mai mitakigani khangdadana leirurabado film forum manipur gi chairman na luching bidana film number yahan birakpagumna aikoi sungasi dagidi Aronba Wari miyam uttana aikoi pumnamak nungai bagi inot ama phangmina seba phumadu thamjabatani lingjen manari pumnamak ikai khunu butchari film da horen miyang tabiu apapata pumnamak aiwanda chaibiu aba phumse thamjaba loina punapu khurumjari Msfds funduk iba za anak PMM na bagi screenplay bagi dialog lyrics iba ay gibaru si Maidana direction iba Aronba Wari hari film makasena hazada bugomda ayam laira ki habedu mangni zakraba film mamni masi ye tamen tam iram damsda kathukadana ai pun nuai ba
ꯑꯍꯦꯟꯕꯁꯦ ꯑꯇꯣꯞꯄꯅꯤ ꯍꯥꯏꯕ ꯌꯨꯝꯐꯝꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯄꯔꯤꯡ ꯑꯣꯏꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯐꯤꯂꯝꯁꯤ ꯌꯥꯝ ꯍꯥꯎ ꯇꯝꯕꯤꯌꯨ ꯑꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯑꯌꯦꯡꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯇꯥꯡꯗ ꯕꯂꯥꯒ ꯍꯦꯔꯣꯗꯨꯒ ꯎꯅꯕꯒꯤ ꯃꯇꯥꯡꯗ ꯍꯦꯔꯣꯗꯨꯅ ꯂꯨꯍꯣꯡꯉꯦ ꯍꯥꯏꯕꯗꯨꯗ ꯍꯦꯔꯣꯗꯨꯅ ꯕꯂꯥꯗ ꯍꯥꯏꯗꯤ ꯂꯥꯟꯅ ꯈꯜꯂꯨꯔꯒ ꯃꯕꯥꯅꯤꯗ ꯍꯣꯡꯂꯛꯄꯒꯤꯗꯣ ꯑꯗꯨꯋꯥꯏꯗꯨꯅꯁꯨ ꯍꯦꯟꯅ ꯃꯕꯨꯛꯁꯤꯡꯗ ꯑꯄꯦꯟꯕ ꯑꯗꯨꯗꯤ ꯁꯣꯝꯗ ꯍꯥꯏꯅꯦ ꯐꯤꯂꯝꯁꯦ 100ꯇ 100 ꯅꯨꯡꯉꯥꯏ ꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯐꯤꯂꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯃꯤꯠꯀꯁꯦ ꯄꯨꯡꯕꯣꯝ ꯕꯣꯝꯕ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯁꯦ ꯌꯥꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯃꯦꯁꯦꯖ ꯌꯥꯝꯅ ꯐꯖꯅ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯣꯛꯂꯛꯏꯕ ꯏꯁꯨ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛ ꯃꯌꯥꯝꯁꯨ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯁꯨ ꯃꯍꯥꯎ ꯑꯃ ꯐꯪꯅꯤꯉꯥꯏꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝꯁꯨ ꯑꯔꯣꯟꯕ ꯋꯥꯔꯤ ꯍꯥꯏꯁꯦ ꯃꯌꯥꯝꯁꯨ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯃꯤꯠꯇꯤ ꯑꯗꯨꯝ ꯈꯔ ꯆꯣꯠꯂꯦ ꯃꯤꯠꯇꯤ ꯈꯔꯗꯤ ꯄꯣꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯂꯝꯁꯨ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯁꯦꯡꯕ ꯃꯇꯩ ꯆꯥꯅ ꯐꯤꯂꯝꯁꯤ ꯃꯄꯨꯡ ꯁꯥꯒꯠꯂꯛꯄꯁꯤꯗ ꯌꯦꯡꯉꯨꯕꯁꯤꯗ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯀꯥꯏꯅꯒ ꯈꯤꯇꯪ ꯊꯥꯖꯔꯨꯗꯕꯗꯣ ꯍꯥꯏꯕꯗꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯇꯦꯛ ꯃꯇꯦꯛ ꯇꯛꯀ ꯑꯣꯏꯕꯅꯤꯅ ꯉꯁꯤ ꯐꯨꯜ ꯌꯦꯡꯉꯀꯥꯟꯁꯤꯗ ꯏꯁꯥꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯥꯖꯕ ꯋꯥꯠꯄ ꯍꯥꯏꯕꯗꯤ ꯐꯤꯂꯝꯗꯨ ꯐꯖꯔꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ kay hatare mana aku nak mati tak keluarga koi atai film tu mati film tu jadi sikit film si matang kita ni awaba habis tu dia di film lagi dia ni dia ni lagi mai dia yang bulaga awaba kita kita lagi dia ada ni sama producer mana ni mai dah kay hatare yang